ꯂꯥꯛꯀꯗꯧꯔꯤꯕ ꯑꯥꯎꯇꯔ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟ 2024ꯗ ꯀꯣꯡꯒ꯭ꯔꯦꯁ ꯃꯤꯔꯦꯞ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯎꯈ꯭ꯔꯨꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ 𝗨𝗡 ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯕ ꯊꯧꯗꯣꯛ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ 𝗡𝗡 ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯕꯤ.ꯇꯤ. ꯔꯣꯗꯇ ꯂꯩꯕ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯑꯁꯨꯝꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇꯕ ꯃꯑꯣꯡꯗ ꯑꯣꯄꯣꯖꯤꯁꯟꯒꯤ ꯀꯦꯟꯗꯤꯗꯦꯠ ꯀꯌꯥꯕꯨ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯗꯨꯅ ꯔꯥꯏꯠ ꯀꯌꯥ ꯚꯥꯏꯑꯣꯂꯦꯠ ꯇꯧꯔꯕꯗꯤ ꯏꯂꯦꯛꯁꯟꯒꯤ ꯃꯍꯨꯠ ꯁꯦꯂꯦꯛꯁꯟ ꯍꯥꯏꯕꯗꯨꯅ ꯍꯦꯟꯅ ꯆꯥꯟꯅꯔꯅꯤ꯫ ꯂꯣꯏꯅꯅ ꯏꯪꯅ ꯆꯤꯛꯅ ꯑꯃꯗꯤ ꯑꯆꯨꯝꯕ ꯃꯤꯈꯜꯒꯤ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏꯗꯕ ꯂꯩꯔꯕꯗꯤ ꯏꯂꯦꯛꯁꯟꯒꯤ ꯃꯇꯝ ꯌꯩꯊꯣꯛꯇꯨꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯁꯥꯐꯔꯕ ꯃꯇꯝꯗ ꯃꯤꯈꯜ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅ ꯍꯦꯟꯅ ꯐꯒꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅ ꯄꯤꯕ ꯔꯥꯏꯠꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 19ꯒꯤ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯥꯎꯔꯩ ꯁꯤꯔꯨꯏ ꯚꯤꯂꯦꯖꯇ ꯂꯩꯕ ꯇꯤ.ꯀꯦ. ꯋꯨꯗꯂꯦꯟ ꯔꯤꯖꯣꯔꯠꯇ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯂꯤꯉꯩ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯁꯛꯈꯪꯗꯕꯁꯤꯡꯅ ꯐꯣꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯜꯂꯝꯈꯤ꯫ ꯊꯪꯅꯕ ꯅꯨꯃꯤꯠ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 12ꯗ ꯆꯤꯡꯉꯥꯏ ꯑꯦꯁꯤꯒꯤ ꯇꯩꯅꯦꯝ ꯚꯤꯂꯦꯖꯇꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡ ꯆꯠꯊꯔꯤꯉꯩ ꯆꯩꯔꯛꯇ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯜꯂꯝꯈꯤꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯆꯤꯐ ꯏꯂꯦꯛꯇꯣꯔꯦꯜ ꯑꯣꯐꯤꯁꯥꯔꯗ 𝗨𝗡 ꯂꯥꯏꯐ ꯑꯦꯇꯦꯝ ꯇꯧꯔꯛꯄꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯄꯤꯇꯤꯁꯟ ꯑꯃ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯃꯤꯘꯆꯟꯗ꯭ꯔꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯕꯨ ꯇꯪꯗꯨ ꯂꯩꯇꯥꯕ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯃꯤꯍꯨꯠ ꯑꯗꯨ ꯑꯗꯨꯃꯛ ꯈꯟꯖꯁꯅꯨ꯫ ꯃꯁꯤꯗ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯂꯦꯞꯄꯤꯌꯨ ꯍꯥꯏꯅ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ꯫ Election Commission of India notification thokhraba matung sidi leiriba leingak-sigi law and order si CEO Manipur na control tawrabani loinana hauzik su ngasi mak haibatai masisu amuk aikhoigi intending candidate Sri 𝗨𝗡 se mahaksi ngarang su pung 2 da meeting tawbada T.K. Woodland Resort ꯄꯥꯎꯔꯩ ꯚꯤꯂꯦꯖ ꯄꯥꯎꯔꯩ ꯁꯤꯔꯨ ꯚꯤꯂꯦꯖꯇ ꯎꯈ꯭ꯔꯨꯜ ꯁꯤꯗꯩꯁꯤꯗꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯎꯅꯕ ꯈꯣꯠꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈ꯭ꯔꯦ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗ ꯉꯔꯥꯡꯁꯨ ꯑꯦꯒꯦꯟ ꯑꯃꯨꯛ ꯉꯁꯤꯁꯨ ꯄꯨꯡ 10ꯒꯤ ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯔꯒ ꯉꯁꯤꯅ ꯇꯤꯅꯦꯝ ꯚꯤꯂꯦꯖ ꯎꯈ꯭ꯔꯨꯜ ꯆꯤꯡꯉꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗꯒꯤ ꯃꯤꯇꯤꯡ ꯇꯧꯕ ꯄꯥꯕ꯭ꯂꯤꯛꯀ ꯎꯅꯕ ꯈꯣꯠꯅꯕ ꯃꯔꯝ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯟꯗꯤꯡ ꯀꯦꯟꯗꯤꯗꯦꯠꯅꯤ ꯍꯥꯏꯗꯨꯅ ꯈꯕꯔꯗ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨ ꯃꯥꯒꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯃꯥꯒꯤ ꯑꯦꯅꯤ ꯃꯨꯚꯃꯦꯟꯠꯁꯦ ꯃꯁꯤ ꯑꯦꯇꯦꯛꯁꯤ ꯔꯤꯄꯤꯇꯦꯗꯂꯤ ꯍꯟꯖꯟꯅ ꯑꯦꯇꯦꯛꯁꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯇꯧꯔꯛꯄꯁꯦ ꯃꯁꯤꯗ ꯌꯥꯝꯅ ꯑꯀꯤ ꯇꯨꯖꯤꯡꯕ ꯑꯀꯤꯕ ꯑꯗꯩ ꯐꯥꯎꯕ ꯇꯨꯖꯨꯡꯕ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯌꯥꯝꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯚꯥꯏꯑꯣꯂꯦꯟꯁ ꯅꯣꯡꯃ ꯀꯥꯡꯗꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄ ꯈꯠꯅ ꯆꯩꯅꯕ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯗꯤꯁꯄ꯭ꯂꯦꯁ ꯄꯤꯄꯜ ꯃꯌꯥꯝꯁꯤꯡꯁꯤꯅ ꯌꯥꯝꯅ ꯑꯟꯔꯦꯁ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟꯗ ꯂꯩꯔꯤꯉꯩꯁꯤꯗ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔꯁꯤꯡꯗ ꯍꯟꯖꯟꯅ ꯑꯥꯔꯝ ꯑꯦꯇꯦꯛ ꯇꯧꯔꯛꯄꯁꯦ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ